ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯒ꯭ꯔꯍ ꯕꯤꯂꯤꯌꯟ ꯆꯥꯝꯃꯒꯤ ꯃꯊꯛꯅ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯔꯤꯕ ꯁꯦꯝꯃꯤꯕ ꯅꯤꯡꯊꯧ ꯇꯨꯔꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯇ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯑꯃꯗꯤ ꯎꯄꯒ꯭ꯔꯍ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯨꯝ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯔꯛꯅꯅꯕ ꯃꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯁꯨ ꯄꯥꯍꯟꯗ ꯌꯥꯝꯁꯨ ꯊꯥꯍꯟꯗ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕꯗ ꯆꯨꯅ ꯋꯥꯏꯅꯒꯗꯕ ꯆꯥꯡꯗ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯍꯣꯡꯗꯣꯟꯕ ꯉꯝꯃꯕ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯎꯄꯒ꯭ꯔꯍ ꯃꯌꯥꯝ ꯑꯁꯤꯁꯨ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯕ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯍꯟꯕ ꯉꯝꯂꯒꯗꯤ ꯀꯔꯤ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝ ꯈꯟꯕ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ? ꯁꯨꯟꯗ꯭ꯔꯪꯗ ꯄꯥꯏꯗꯨꯅ ꯆꯠꯄꯒꯤ ꯚꯥꯔꯥꯁꯤ ꯃꯁꯤ ꯌꯥꯝ ꯍꯣꯡꯗꯣꯔꯛꯑꯕ ꯚꯤꯅꯁ ꯃꯥꯔꯁꯅꯆꯤꯡꯕ ꯒ꯭ꯔꯍ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖ ꯑꯃꯗꯤ ꯁꯦꯇꯔꯟ ꯒ꯭ꯔꯍꯒꯤ ꯊꯥꯖ ꯇꯥꯏꯇꯟ ꯀꯥꯁꯇꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯇꯥꯏꯕꯪ ꯃꯤꯁꯤ ꯃꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯈꯨꯟꯗꯥꯔꯛꯄ ꯃꯇꯝ ꯑꯃ ꯂꯥꯛꯑꯕ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯤ ꯃꯤꯐꯠꯇꯁꯤꯡꯒꯤꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯈꯜꯒꯤ ꯐꯠꯇ꯭ꯔꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯄꯤꯇ꯭ꯔꯤꯛ ꯁꯧꯔꯔꯅꯤ ꯒ꯭ꯔꯍ ꯑꯃꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯝꯃꯒ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯅꯠꯇ꯭ꯔꯒ ꯎꯄꯒ꯭ꯔꯍ ꯑꯃꯗ ꯆꯦꯟꯈꯤꯅꯕ ꯂꯣꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯃꯁꯤ ꯀꯣꯡꯀꯥꯏ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯐꯥꯕ ꯌꯥꯝ ꯂꯨꯒꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯇꯣꯄꯤꯛꯇꯤ ꯃꯃꯥꯏ ꯀꯛꯊꯣꯔꯛꯇꯣꯔꯦ ꯃꯅꯤꯡ ꯍꯟꯖꯤꯟꯁꯤ 1940s ꯃꯇꯝꯗ ꯑꯏꯕ ꯖꯦꯛ ꯋꯤꯂꯤꯌꯝꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯦꯔꯥꯐꯣꯔꯃꯤꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤ ꯇꯦꯔꯥꯐꯣꯔꯃꯤꯡ ꯍꯥꯏꯕꯗꯤ ꯖꯤꯕ ꯄꯥꯟꯕ ꯍꯤꯡꯕ ꯉꯝꯗꯕ ꯒ꯭ꯔꯍ ꯎꯄꯒ꯭ꯔꯍꯅꯆꯤꯡꯕ ꯃꯐꯝ ꯑꯃꯕꯨ ꯖꯤꯕ ꯄꯥꯟꯕ ꯍꯤꯡꯕ ꯉꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯅꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯏꯪ ꯑꯁꯥ ꯂꯝꯗꯥ ꯋꯥꯏꯗꯥꯒꯤ ꯐꯤꯕꯝ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯃꯥꯟꯅꯅꯕ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯈꯪꯅꯩ ꯇꯦꯔꯥꯐꯣꯔꯃꯤꯡ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯎꯪꯗꯨꯅ ꯆꯠꯂꯤꯕ ꯊꯥꯖ ꯑꯁꯤ ꯑꯩꯈꯣꯏꯗ ꯊꯥꯕꯜ ꯃꯉꯥꯜ ꯄꯤꯔꯤꯕ ꯊꯥꯖ ꯑꯁꯤ ꯃꯁꯤ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯔꯛꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯑꯣꯡ ꯄꯔꯦꯡ ꯆꯪꯒꯅꯤ ꯀꯔꯤ ꯃꯆꯥꯛ ꯃꯊꯨꯝ ꯆꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯔꯤꯕ ꯑꯇꯩ ꯒ꯭ꯔꯍ ꯎꯄꯒ꯭ꯔꯍ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯥꯖ ꯑꯁꯤ ꯇꯦꯔꯥꯐꯣꯔꯝ ꯇꯧꯕꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯇꯣꯡꯖꯕ ꯌꯥꯝ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯩ ꯒ꯭ꯔꯍꯗꯗꯤ ꯑꯩꯈꯣꯏꯒ ꯈ꯭ꯋꯥꯏ ꯅꯛꯅꯕꯁꯤ ꯃꯁꯤ ꯚꯤꯅꯁꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯚꯤꯅꯁꯀꯒꯤ ꯃꯔꯛꯀꯤ ꯑꯊꯥꯞ ꯑꯁꯤ ꯊꯥꯞꯂꯕꯗ 162 ꯃꯤꯂꯤꯌꯟ ꯃꯥꯏꯜꯁꯇꯒꯤꯅ ꯅꯛꯂꯕꯗ 24 ꯃꯤꯂꯤꯌꯟ ꯃꯥꯏꯜꯁ ꯐꯥꯎꯕ ꯑꯣꯏ ꯒ꯭ꯔꯍꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯌꯥꯡꯕ ꯈꯣꯡꯖꯦꯜ ꯑꯃꯃꯝꯗ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯒ꯭ꯔꯍ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯀꯤ ꯑꯔꯥꯞ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯅꯥꯏꯔꯤꯕꯅꯤ ꯁꯤꯒꯤ ꯚꯤꯅꯁꯀ ꯄ꯭ꯔꯤꯊꯤꯕꯤꯒ ꯈ꯭ꯋꯥꯏ ꯅꯛꯁꯤꯟꯅꯕ ꯇꯟꯖꯥꯁꯤꯃꯛꯇꯤ ꯅꯨꯃꯤꯠ 934 ꯈꯨꯗꯤꯡꯒꯤ ꯁꯨꯝꯅ ꯑꯃꯨꯛꯈꯛ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯊꯥꯞ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯊꯥꯛꯁꯤꯗꯗꯤ ꯃꯐꯝꯁꯤ ꯆꯠꯄ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯅꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯒ ꯄ꯭ꯔꯤꯊꯤꯕꯤꯒꯒꯤ ꯃꯔꯛꯀꯤ ꯑꯊꯥꯞ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯆꯥꯡꯆꯠꯇ ꯃꯥꯏꯜ 2,290,000 ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯃꯁꯤꯒ ꯆꯥꯡꯗꯝꯅꯔꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯥꯏꯕꯒ ꯌꯧꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯗꯣꯡ ꯆꯥꯕꯒꯤ ꯊꯣꯡ ꯁꯕꯥꯛ ꯐꯥꯛꯀꯩ ꯍꯥꯡꯗꯣꯔꯛꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯆꯥꯛ ꯃꯊꯨꯝ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁꯥꯏꯟꯇꯤꯁꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯤ ꯏꯔꯥꯏ ꯂꯥꯏꯊꯣꯛꯍꯜꯂꯅꯤ ꯁꯦꯜꯁꯨ ꯏꯇꯤꯡ ꯇꯤꯡꯍꯜꯂꯔꯣꯏ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯋꯥꯈꯜꯂꯣꯟꯁꯤ ꯚꯥꯞ ꯄꯣꯞ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯥꯏꯕꯪ ꯃꯤ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯂꯥꯛꯑꯒꯗꯤ ꯅꯛꯄ ꯈꯛꯁꯤꯅꯗꯤ ꯌꯥꯗ꯭ꯔꯤ ꯊꯥꯖꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜꯁꯤ ꯃꯁꯤ ꯃꯃꯤꯡꯇꯒꯤ ꯂꯩꯕꯒꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯏ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯦꯛꯁꯣꯁꯐꯤꯌꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜꯁꯤ ꯃꯁꯤ ꯄꯥꯕ ꯍꯥꯏꯕꯨ ꯀ꯭ꯌꯨꯕꯤꯛ ꯁꯦꯟꯇꯤꯃꯤꯇꯔ ꯑꯃꯗ ꯃꯣꯂꯤꯀ꯭ꯌꯨꯜ 100 ꯈꯛ ꯌꯥꯎꯏ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤꯗꯤ ꯁꯃꯨꯗ꯭ꯔ ꯃꯊꯛꯀꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜꯁꯤꯗꯩꯗ ꯀ꯭ꯌꯨꯕꯤꯛ ꯁꯦꯟꯇꯤꯃꯤꯇꯔ ꯑꯃꯗ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤ 100 ꯕꯤꯂꯤꯌꯟ ꯌꯥꯎꯔꯤꯕꯅꯤ ꯀꯌꯥꯗꯤ ꯈꯦꯠꯅꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯏꯅꯛ ꯅꯛꯅ ꯎꯔꯤꯕ ꯊꯥꯖ ꯑꯁꯤ ꯖꯤꯕ ꯄꯥꯟꯕ ꯍꯤꯡꯕ ꯉꯝꯗꯅꯕꯒꯤ ꯌꯥꯝ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥꯖ ꯑꯁꯤ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯔꯛꯅꯕ ꯄꯥꯇ꯭ꯔꯤꯛ ꯄꯥꯕ ꯃꯥꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯦꯛꯁꯣꯁꯐꯤꯌꯔꯁꯤ ꯀꯔꯝꯅ ꯊꯥꯒꯠꯍꯟꯒꯅꯤ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ ꯑꯩꯈꯣꯏꯅ ꯊꯥꯖꯒꯤ ꯑꯦꯛꯁꯣꯁꯐꯤꯌꯔꯁꯤ ꯃꯁꯤ ꯊꯥꯒꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯋꯤ ꯑꯥꯔ ꯒꯣꯏꯡ ꯇꯨ ꯅꯤꯗ ꯃꯣꯔ ꯒ꯭ꯌꯥꯁ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯒ꯭ꯌꯥꯁ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯦꯛꯁꯣꯁꯐꯤꯌꯔꯒꯤ ꯑꯀꯣꯏꯕ ꯁꯤꯟ ꯊꯨꯡꯅ ꯒ꯭ꯌꯥꯁ ꯁꯟꯗꯣꯛꯇꯨꯅ ꯊꯥꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯎꯟꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯥꯏꯁꯤ ꯀꯣꯃꯦꯠꯁꯤꯡ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯅꯣꯡꯊꯛꯇꯒꯤ ꯊꯥꯖꯒꯤ ꯂꯩꯃꯥꯏꯗ ꯕꯣꯝꯒꯨꯝ ꯗꯨꯝ ꯊꯥꯗꯁꯤꯟꯗꯕ ꯌꯥꯔꯣꯏ
icy cometsing tasin ba thingjin bastagi thajagi exosphere da water vapor ising manil sim tensil halakani ising manil haibasimagti biological life jiba pan behing ba matam da changba tangai phadaba machabani oxygen amasung hydrogen si yauri bani adumoina mag nungsisi sor honba yana bidama ekoi hojiksu aroi poina pochang amadi wali kadi wali nitrogen aerospace engineer Daniels M Cole haribani pasna ammonia hariba gas na Mars grahagi nungsit kilerol da nitrogen hanjin ba yagani dana phongdokhiblai magi post mo ekoina thajada chap manan sinagani chang yamnaba ammonia honjalaktuna ekoina thajagi exosphere da nitrogen hanjana ba honagani ammonia sinamar moiduna greenhouse effects thoanabagi maru hungani haidi thajagi exospheres na nungsa mangalgi maisa karam khaidi phajin omsin bahorlani masimakti thajagi aingasagi phibam khallamada thambada yam chauna tengbang doribani jiba pan behingan ga haragadi aingasagi khal kahenda bhaibase masi aduki mati maru oi niksung biai madure ekoi thajagi magi mahusagi oiba temperature se masi natai patai jade madure ayuk nungthel matamdana mai horogum pranglong saba adugi numidangi matamdana krak phamjin bam khai ingi masidi jiba panba madaga sanaroi maruina ekoina isocomets dumdum thadakhiba amadi ammonia jai khai khibdan maram moiduna thajagi exosphere si masi ekoin hek pam khiba chang dumakta thagalagle jiba pan behingbaga chuna waina gadaba chang du oire dana khalase mafamsti ihan hana khunda ba hoba taibang mi singduna ihan hana kari kari di thengnarabi yai thajagi nungsit kilerol da ising manel yaukhrabnina thada leiba mi thami singsna tangkak amada ising soidana thengnarakani hanna sinaba yagadaba ising hanna sinaba yagadaba ising haibasagidi hanna sinaba yagadaba sakti renewable energy puthokpa yaraktoribani mailang puthokpa yaraktoribani adubu khudingmaksi chinda yang yangna irai laina haidokpa yabagi wani adunabu chin hairedana thabok oina pangthorokpa matamdadi tangkak khudingi natai chada sadaba khudong chadaba sing mayukna toribani soidrabani ngasi oinadi terraforming haibase masi thaboina pangthokpa matamda khudong chadaba amagi mathangda amana mathang manau pareng lengduna leibadugumba bigyan ga chauba singnaba amadi oiduna dumak leiri adubu miyoibagi thoptagi pungnong no gyan loksing ama pokhairakpa haibasisu tanjamenja kaknade moina disungba potama thorakani haibase mangda phongmanglamoi adubu ekhoidi uman paimandana phagi butare nang aigi suthangi macha masu singi matamdadi Leibakta Mars Luhongba Chatpa se sungoi oithokloi kanana haidori sigin pasna de hayu sungya yar oi